ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯋꯥꯈꯜꯗ ꯂꯥꯛꯆꯕꯗꯨ ꯏꯖꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯕꯤꯕ ꯃꯇꯝꯗ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯄꯦꯔꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯩꯊꯦꯜ ꯐꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯒꯦ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯈꯟꯗꯦ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯕ ꯅꯨꯄꯤꯅꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯅꯤꯁꯥ ꯃꯪꯂꯒꯇ ꯂꯩꯕꯅꯤ ꯃꯃꯥꯗꯨꯅ ꯋꯥꯔꯤꯕꯗꯨ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯑꯍꯜ ꯑꯅꯤꯗꯨ ꯃꯆꯥ ꯑꯐꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯦꯝꯃ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯃꯜꯂꯨꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ ꯏꯪꯈꯣꯜ ꯃꯜꯂꯤꯉꯩꯗ ꯄꯨꯡ 10 ꯇꯥꯊꯣꯛꯈ꯭ꯔꯕꯅꯤ ꯃꯦꯝꯃꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯃꯊ꯭ꯋꯥꯏ ꯆꯥꯛꯂꯤ ꯃꯦꯝꯃ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛ ꯊꯣꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯃꯅꯥꯗꯁꯨ ꯐꯣꯟ ꯅꯞꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯂꯛꯇꯨꯅ ꯀꯩꯊꯦꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯕ ꯑꯗꯨ ꯊꯩꯖꯤꯟꯗꯨꯅ ꯊꯝꯂꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯒꯠꯂꯤ ꯄꯨꯡꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ 10:30 ꯇꯥꯁꯤꯟꯈ꯭ꯔꯦ ꯆꯥꯛ ꯃꯩ ꯍꯧꯒꯠꯂꯤ ꯆꯐꯨꯗ ꯏꯁꯤꯡ ꯊꯥꯡꯒꯠꯂꯒ ꯏꯟꯁꯥꯡ ꯁꯦꯝꯕ ꯍꯧꯒꯠꯂꯤ ꯆꯦꯡ ꯆꯥꯝꯕ ꯂꯣꯏꯔꯒ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯏ ꯃꯅꯤꯡꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯅꯤꯡꯒꯤ ꯂꯝꯍꯥꯡꯗꯨꯗ ꯐꯣꯟꯗꯨꯃꯒ ꯂꯥꯎꯅꯗꯨꯅ ꯒꯦꯝ ꯁꯥꯟꯅꯔꯤ ꯍꯟꯗꯛꯁꯨ ꯃꯦꯝꯃ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯂꯛꯏ ꯃꯦꯝꯃ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯤ ꯋꯥꯈꯜꯗꯗꯤ ꯋꯥꯔꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯏ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯍꯣꯠꯅꯈꯤꯅꯤ ꯂꯦꯞꯄ ꯂꯩꯇ ꯍꯥꯏꯕꯒꯨꯝ ꯁꯤꯡꯅꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯃꯦꯝꯃ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯍꯧꯒꯠ ꯂꯦꯡꯈꯠ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯆꯥꯛ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟꯗꯨꯗ ꯅꯤꯁꯥ ꯃꯪꯗꯨꯅ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯕ ꯑꯃꯒꯨꯝ ꯁꯟꯗꯨꯅ ꯇꯥꯔꯒ ꯂꯩ ꯃꯐꯤ ꯃꯔꯣꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯝꯂꯤꯕ ꯃꯃꯥ ꯊꯣꯛꯄ ꯎꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯃꯅ ꯏꯃꯥ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯃꯦꯝꯃ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯏꯟꯕꯤꯔꯤ ꯑꯃꯨꯛꯀꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯍꯥꯏꯔꯛꯏ ꯌꯥꯏꯃꯅ ꯁꯦꯜ ꯈꯔ ꯄꯤꯌꯣ ꯍꯥꯏꯕꯅꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯗꯦ ꯍꯟꯗꯛꯇꯤ ꯌꯥꯏꯃꯗꯨ ꯃꯄꯥꯅ ꯆꯥꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯕꯨ ꯐꯠ ꯃꯨꯟꯗꯨꯅ ꯍꯩꯗꯣꯛꯏ ꯌꯥꯏꯃꯅ ꯁꯦꯜ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯔꯥ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯂꯤ ꯁꯈꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯁꯤꯡꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯋꯥ ꯉꯥꯡꯊꯣꯛꯂꯕꯗꯤ ꯋꯥꯊꯣꯛ ꯆꯥꯎꯅꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯤ ꯈꯟꯕꯅ ꯇꯨꯃꯤꯟꯅ ꯇꯥꯁꯟꯅꯗ ꯂꯩꯕꯅꯤ ꯁꯈꯤ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯤ ꯌꯥꯏꯃ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯀꯩꯊꯦꯜ ꯀꯥꯕꯒꯤ ꯊꯨꯃꯣꯛꯇꯨ ꯑꯃꯨꯛ ꯆꯩꯈꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯋꯥꯅꯅꯕ ꯊꯝꯖꯕ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯇꯥꯟꯖꯥ ꯆꯥꯅ ꯊꯣꯛꯂꯛꯑꯔꯦ ꯑꯗꯨꯒ ꯃꯧꯄ꯭ꯋꯥ ꯌꯥꯏꯃꯅ ꯁꯦꯜ ꯄꯨꯈꯤꯕꯗꯨꯗ ꯂꯨꯄꯥ 10 ꯅꯥꯟꯊꯍꯧꯔꯦ ꯃꯗꯨ ꯃꯃꯥꯅ ꯈꯨꯟꯖꯟꯒꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯛꯄꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯂꯧꯈꯠꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩ ꯇꯂꯞ ꯂꯩꯔꯨꯈꯤꯒꯦ ꯑꯩ ꯆꯥꯛ ꯆꯥꯈꯤꯔꯣꯏ ꯏꯃꯥ ꯆꯥꯔꯒ ꯀꯩꯊꯦꯜ ꯆꯠꯇꯧꯗꯣ ꯆꯠꯂꯣ ꯃꯦꯝꯃ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯑꯉꯥꯎꯕꯤ ꯃꯥꯒꯤꯗꯃꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝ ꯀꯞꯇꯨꯅ ꯋꯥꯅ ꯈꯥꯡꯖꯩ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯊꯤꯕꯤꯔꯣ ꯒꯦꯝ ꯁꯥꯟꯅꯕꯗꯤ ꯂꯦꯞꯇꯦ ꯃꯃꯤꯠꯇꯤ ꯐꯣꯟꯗ ꯌꯦꯡꯂꯒꯅꯤ ꯉꯥꯡꯂꯤꯕꯗꯨ ꯃꯦꯝꯃ ꯇꯨꯃꯤꯟ ꯍꯧꯒꯠꯇꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤ ꯏꯕꯣꯍꯜ ꯅꯤꯡꯉꯝꯗ ꯌꯦꯡꯖꯗꯨꯅ ꯃꯊꯕꯥꯛ ꯈꯨꯇꯨꯝ ꯁꯨꯖꯗꯨꯅ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯀꯞꯂꯤ ꯃꯦꯝꯃ ꯃꯆꯥꯒꯤ ꯆꯥꯛ ꯊꯤꯔꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯃꯆꯥꯅꯨꯄꯥꯗꯨ ꯆꯪꯈ꯭ꯔꯦ ꯃꯦꯝꯃ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯆꯥꯛ ꯏꯟꯕꯤꯔꯤ ꯏꯕꯣꯍꯜ ꯈꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯥꯛ ꯁꯔꯨꯛꯅꯤ ꯍꯥꯏꯕ ꯆꯥꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯄ꯭ꯔꯞ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗꯨꯗꯩ ꯁꯨꯃꯥꯡ ꯇꯥꯅ ꯄꯨꯈꯝꯗꯨ ꯂꯪꯈꯤ ꯑꯇꯣꯝꯕꯅ ꯆꯥꯛꯄꯨ ꯃꯤꯅꯥꯏ ꯀꯅꯥꯅ ꯆꯥꯅꯕ ꯊꯣꯡꯉꯤꯅꯣ ꯏꯔꯣꯜꯂꯗꯤ ꯉꯥꯔꯧ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯍꯥꯞꯅꯕ ꯅꯠꯇ꯭ꯔꯣ ꯃꯇꯧꯗꯨꯗ ꯏꯕꯣꯍꯜ ꯑꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯂꯪꯉꯛꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯄꯥꯗ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯈꯨꯠ ꯍꯟꯒꯦ ꯇꯧꯏ ꯃꯦꯝꯃꯅ ꯑꯇꯣꯝꯕ
ꯃꯦ ꯑꯃꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯏꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯇꯣꯝꯕ ꯃꯄꯥꯗ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯦꯝꯃ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯈꯪꯍꯧꯗꯦ ꯏꯕꯣꯍꯜ ꯑꯁꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯦꯝꯃ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯖꯗꯦ꯫ ꯈꯥꯗ ꯑꯃꯨꯛ ꯆꯦꯟ, ꯋꯥꯡꯗ ꯑꯃꯨꯛ ꯆꯦꯟ, ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪ, ꯀꯅꯥ ꯀꯅꯥ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯌꯦꯡꯂꯤ꯫ ꯀꯞꯂꯤ ꯅꯤꯡꯉꯝꯗꯅ ꯃꯆꯥꯁꯤꯡꯁꯨ ꯂꯩꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ, ꯆꯪꯕꯤꯗꯦ ꯀꯅꯥꯁꯨ, ꯌꯦꯡꯂꯗꯦ ꯑꯃꯠꯇꯅ꯫ ꯏꯕꯣꯍꯜꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ꯫ ꯃꯦꯝꯃ ꯃꯤꯇꯝ ꯑꯃꯒꯨꯝ ꯃꯆꯤ ꯂꯦꯡꯗ, ꯌꯦꯡꯈꯤꯕ ꯑꯃꯗ ꯃꯤꯐꯝ ꯍꯣꯡꯗ, ꯀꯞꯁꯨ ꯀꯞꯇ, ꯋꯥꯁꯨ ꯉꯥꯡꯗ, ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯃꯆꯥꯅꯨꯄꯤꯗꯣ ꯃꯅꯥꯗ ꯐꯣꯟ ꯅꯞꯂꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯃꯃꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯤꯅ "ꯏꯃꯥ, ꯄꯥꯕ ꯀꯩꯗꯧꯔꯒꯦ? ꯄꯥꯕ, ꯇꯥꯕ꯭ꯔꯣ? ꯄꯥꯕ ꯍꯧꯒꯠꯂꯣ! ꯄꯥꯕ! ꯏꯃꯥ, ꯄꯥꯕꯁꯦ ꯈꯨꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯄꯥꯕ, ꯍꯧꯒꯠꯂꯣ!" ꯃꯄꯥꯟꯗ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯉꯛꯅ ꯅꯤꯡꯉꯝꯗꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ, ꯋꯥꯁꯨ ꯉꯥꯡꯗ ꯃꯄꯤ ꯇꯥꯅ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯄꯥꯗ ꯈꯨꯠ ꯍꯟꯒꯦ ꯇꯧꯔꯨꯕ ꯃꯈꯨꯠꯇꯣ ꯌꯦꯡꯂꯤ, ꯂꯥꯟꯖꯔꯦ ꯃꯇꯥꯒꯨꯝ, ꯊꯥꯖꯗꯦ ꯈꯟꯅ꯫ ꯃꯌꯥꯝꯁꯨ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗꯨꯗ ꯆꯪꯕ ꯍꯧꯅꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯃꯃꯥꯟꯅꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯈꯔꯗꯨꯒ ꯃꯪꯂꯒ ꯆꯪꯂꯛꯄꯅꯤ꯫ ꯌꯥꯏꯃꯁꯨ ꯆꯥꯖꯔꯛꯄ ꯅꯤꯁꯥ ꯈꯔꯗꯨ ꯍꯟꯈ꯭ꯔꯕꯒꯨꯝ ꯌꯥꯝ ꯊꯥꯖꯗꯅ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯂꯩ꯫ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯉꯥꯏꯔꯦ ꯌꯥꯝ ꯊꯥꯖꯗꯅ ꯌꯦꯡꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯦꯝꯃ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯅꯩ ꯉꯛꯅ꯫ ꯃꯥꯅꯤ, ꯆꯨꯝꯃꯤ, ꯃꯌꯥꯝꯅ ꯈꯜꯂꯤꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯣꯏꯔꯦ ꯃꯤꯌꯥꯝꯒꯤ ꯃꯤꯃꯥꯟꯅꯗꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯍꯥꯏꯕꯗꯨ꯫ ꯂꯦꯝꯕꯤꯅ "ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ! ꯑꯩꯈꯣꯏ ꯂꯥꯟꯖꯔꯤ ꯏꯃꯥ! ꯉꯥꯏꯈꯣ ꯏꯃꯥ!" ꯇꯣꯝꯕꯅ ꯑꯃꯨꯛ "ꯏꯃꯥ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ!" ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯥꯒꯤ ꯍꯛꯆꯥꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯄꯥꯕ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ! ꯄꯥꯕ, ꯁꯦ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯣ! ꯄꯥꯕ, ꯑꯩ ꯂꯥꯟꯖꯔꯦ! ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯍꯟꯖꯔꯔꯣꯏꯌꯦ! ꯅꯆꯥ ꯂꯥꯟꯖꯔꯦ ꯄꯥꯕ!" ꯌꯥꯏꯃꯅ ꯑꯃꯨꯛ "ꯏꯃꯥ, ꯉꯥꯏꯈꯣ ꯏꯃꯥ! ꯅꯆꯥ ꯂꯥꯟꯖꯔꯦ! ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯖꯔꯒꯦ! ꯑꯩ ꯂꯥꯟꯖꯔꯦ ꯄꯥꯕ! ꯁꯦ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯣ! ꯑꯩ ꯅꯤꯁꯥ ꯆꯥꯖꯔꯔꯣꯏ! ꯑꯩ ꯂꯥꯟꯖꯔꯦ ꯏꯃꯥ! ꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯄꯥꯕ!" ꯇꯥꯈꯤꯗꯔꯦ ꯀꯅꯥꯒꯤ ꯋꯥꯁꯨ꯫ ꯃꯆꯥꯁꯤꯡꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ, ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯀꯩ ꯂꯩꯕ ꯃꯐꯝꯗ ꯅꯨꯃꯤꯠ ꯇꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯕ ꯃꯇꯝꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯑꯅꯧꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯥꯒꯠꯆꯔꯤ꯫